ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯍꯛ ꯇꯥꯟꯖꯕꯗ ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯁꯣꯛꯇꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯥꯔ. ꯖꯦꯂꯤꯌꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯊꯧ ꯇꯧꯗꯕ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯁꯤꯡ ꯀꯛꯊꯠꯂꯒꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ A.K. ꯃꯤꯔꯥꯕꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯔꯁꯦꯁ ꯗꯦꯒꯤ ꯊꯧꯔꯝ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯍꯛ ꯇꯥꯟꯖꯕꯗ ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯁꯣꯛꯇꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯥꯔ. ꯖꯦꯂꯤꯌꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯨꯟ ꯑꯃꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯃꯤꯈꯜꯒꯤ NPFꯀꯤ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ NPF ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯗ NPF ꯁꯦꯟꯇ꯭ꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯁꯨꯔꯣ ꯖꯦ ꯂꯩꯖꯩꯁꯨ ꯅꯥꯒꯥꯂꯦꯟꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯩꯕꯥꯛ ꯀ꯭ꯔꯣꯅꯨ NPF ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏ ꯅꯥꯒꯥꯂꯦꯟꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 13 ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ 3 MLA 5 amadi atai official kyasu saruk yaki Nagaland Chief Minister T.R. Jeliangna mamang chahida NPF ki office thangba senapati da lakpada Manipur government na mating pibi khidrabasu handakti chawna mating pangbiramba asibak yamna thaganingai ni Manipur ki Chief Minister bu Chief Minister su Nagaland da lakpiu akoina su taramno oknabo honajage Naga furup matam amada maningtamna hingjaramba furup amani Naga singi masagi hak fangjaba haibasi Naga khudima ki hakni amata oibagi saktam amada hingnanaba hak tanjabada kanage su pukning nadana bohonagani haiki Manipur da leriba Naga ichil inaw singasi minority gi thakta state government na thambiri social amasung political da namthanaba honari bomnaba asi thengnanaba apunba platform ama changi ADC election da boycott tawba haiba asi sarkar asina chathariba system asi loide haiba takpani chingi lamda election tawraga nomination file scrutiny withdraw tawba yawna election gi thabak thorum khudimak imphal da tawba haiba asi aranba thawongni haiki I would like to appeal to all the sections of Naga people. We should not despair or lose hope. There is undying desire inside every Naga to be united and to live under one administrative umbrella. In fact, the Nagaland Legislative Assembly had already passed resolution 4 times for unification of all contiguous Naga inhabited area under one administration. NPF Manipur State ki President Awangbo Newmaina handaki mikal asida NPF ki mirep marifuga taru thagapagi manungda Senapati District ki oina ADC member mari lamba yautana kare masibak NPF ki mai papagi lambi da laklabani punna sit chamaga nifu mari gi manungda marifu tharuka thagaliba asi kupna khanaraga thagapani haiki Nagaland ki Parliamentary Secretary Naiba Kronu na Article 2humdramathoi Clause C da jingi lamda akhanaba miyeng changadabani haina pallabasu Manipur government na jingi lamda miyeng changdana lairi NPF ki miyeng makhada hojiti miyamna thajaba thamduna ekhoi haksing fangnana ba honaba matam oire miyam gi mihut oina ba honaba da nupi amadi kuki furup yawrokpa asi afaba khudam amani haiki NPF Central Headquarter gi President Dr. Surho J. Lejaishuna NPF na ADC mikhalda saruk yaba asi ahan bani atopa organization kayaga afaba mari thamna ba haibasi NPF ki apambani ekhoi gi oiba political agenda amadi ekhoina pamjaba lambi asida kanagi su khud changhaningde ekhoigi political agenda da kana amatana compromise tawroi NPF na Manipur da changlapa matamda state asigi Congress government na aranba wafam kaya phongdoki chingi lamda leriba assembly segment kunda chingi mihut thagatuna laglabasu chahi humfu helaba fawda ningtina cooperation pidabana phangpham thokpasing phangdana lakli haiki anything we do outside this constitution becomes fractious or illegal as per the nature of the event. We uphold party discipline in high esteem. Without discipline, no organization can survive. Without discipline, unity is not possible. And without unity, it is not possible for that organization to achieve its goal.
Mathau Todaba Anganwadi Center Single Talaganihana Social Welfare Minister A.K. Mirabai na Fundokre, Wafama Singasi Classic Hotel the Pantokiba ICDS Manipuri Annual Review Meeting the Mahana Fundokibani, meeting at the Social Welfare Joint Director Onabikishore Amadi, Family Welfare Joint Director Dr. Usakiran Susaryaki, Tongamba District Sindagi Lakpa ICDS CPDO Amadi, Supervisor Kayasu Taramadu the Saryaki, Dr. Usakirana Angang Masafan Bamadi, Mama Masafan Bahabisi, Kusamna Chapminagadabani, Hiramasida community level the labor workers sing assessing Amadi Marilena Bamusingi Todang Jawi, India the Chahi Kudingi Chahi Manga Fabi Manung the labor Angang Lak Amamakai Siribasi Chinjak Fahalabadi Kanbada Mating Oigani Haiki. Ona Bagishona, Manipurda Anganwadi Center, Lising Mapan Chamanga Hena Ladiba Asiga, Apunba Misinga Changdamnabada, Mue Chaniga Kuntaret Tungnadi, Adubu Chingil, Sinda, CDPO, Singna, Jahi Amanda, Ani Ahum Laktagi Hena, Masagi Officer Laktaba Silabaktivan Haiki, Minister A.K. Mirabaina, Manipurda Pakakadaba, ICDS Project, Humfugi Manungda, Nifuhum de Kaltamak Pakapangamli, Lemoribasing Atubamatamda Pakanabohonagani, ICDS Ki Makada, Jahi Taruki Makada Leba, Angang Sing the Pijagadaba Chinjak. Matamga Junaba Mongda Semdonaba Kanabalade, Mama Ama Oiba Habisi, Macha Fangba Kagnate, Macha Simu Masamu Fana Semna Bohanagadabani, Manipurda Ladiba Angangwadi Center Sing Matau Ningtina Torom Daba Yaurabadi, Monitor Tauraga Kaltapagi Tabak Chatagani Haiki. Angangwadi Wako Agoi Center Sinse, Marwina Pangsten or Bra Hibase, Masi a Atuba Matanda, Egoi, Larima Tabak Toba, CDS Excel Logo, Howard. Housi, Aduna, Madame Haraga, Lariba CDPO, Mongi Makada Lariba, ICDS Center Sinse, Pazana Monitor Tobiuna Koishu, Lena, I didn't take a Gomata to Kudata ID, Lariba Center Singoina, Tabato, the Center Singo. Malimgi ate mapam singda pangthok nabago Manipur su ngasi International Nurses Day gi thorom mapam kyada pangthok nakre RIMS Nurses Association Lamphel Pat na sinduna ngasi RIMS ki mini auditorium da thorom asi pangthok ki thorom adu da Director Professor S Rita Devi Nursing Superintendent TS Junglen B amadi ate maru ba myoy kya susar ya ki wangang khibasina phongdona khibada Florence Nightingale gi maram da wafam kya phongdona ki nurse ki sinfam da lai ba myoy sina anaba singbu mapum khana seba tawba changi healthcare service Fagarhan Bahabisi Doctor Amadi Nursing Mapungfana Cooperation Pinaraba Matungda Ngamgani Haiki Director Ritana Malem Pumbada Pangthong Riba Nursing in Numit Asi US ki Officer Amana English Machama Panyaka Humdoida Ahan Boina proposed Toki Madugi Matung Chehi Kara Ledaga Malem Sinbatuna Palan Thoramasi Pangthopa Horaki Lady of the Land Haina Kangna Riba Florence Nightingale na Torombatabok Torom Sing Amadi Katolamba Kaya Adoning Singduna Nurse ki sinfam da Lady Bamu Singda Tona Habli Masagi Tidana Praza Singi the Makatokiba Adubuning Sinduna Ngasifawa Ikai Kumnari Haiki. All the nurses to work with sincerity, dedication, punctuality, and with a human touch to the human beings. International Nurses Day Thoramasi Nurses Association Jenims Union Asiduna Jenims the Pangtoki Thoramadu Health Ki Principal Secretary Ovitanatana Jenims Ki Director Ki Charge Supuriba Dr. J. Suresh Babu Jenims Ki Superintendent Dr. W. Gopi Mohan Amadi Jenims Ki Nursing Ki Superintendent P. Landhoni na Maroeva Musing Wena Sarvyaki Dr. J. Suresh Babu na Jenims Ki Award pa Nursing Merit Basis da Lauragani Nursing na Lauriba Thodangbu Ningtina Pangtoksi Haiki. Regarding shortage, I know there is nearly about 150 staff nurse shortage. Once this process is over, we will check the reservation roster and issue the advertisement for recruitment. So I am hopeful that in a month, 2 months' time, the recruitment process will be completed. And I assure you that the recruitment will be done absolutely on merit. Absolutely on merit, based on the marks which they got in the nursing examinations. Not based on interview, not based on recommendation. So all those who are interested in getting should read well. Chamber of Commerce Medical Care and Research Center in Falnasu Sinduna Thoramasi Center Asigi Meeting Hall the Pangtoke Thoramaduda Dr. L. Pardesi Family Welfare Services Manipuri Retired Director Dr. L. Joy Kumar Amadi Center Asigi Administrative Officer KSS Lokendro Susaryaki Dr. Pardesi na Nurse Habisi Hospital the Lady B Adukata Nurse Kode Imung Lekai Mapamatopa Kayada Fibum Chadabam Yusingi Seba Toribi Adusu Nurse Amani Masida Jad Bizad Haba Wafam Late Ngasigi Palan Thoramasi Florence Nightingale Buning Singduna Pangtopani Haiki. For Lao and the like the Tamna de
ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯎꯈꯠꯂꯛꯏꯕ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯣꯛꯂꯛꯏ ꯕꯠ ꯑꯗꯨꯗꯅ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯊꯝꯃꯣꯏ ꯑꯃ ꯌꯥꯎꯗꯕ ꯌꯥꯗꯦ without her ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯕꯁꯤ ꯀꯌꯥ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏ ꯂꯥꯏꯐ ꯇꯥꯏꯝꯗ ꯊꯧꯔꯝ ꯑꯁꯤ ꯑꯥꯔꯗꯤꯑꯣ ꯂꯝꯁꯥꯡꯅ ꯁꯨꯁꯤꯟꯗꯨꯅ ꯂꯝꯗꯦꯡꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯖꯦꯅꯤꯝꯁꯀꯤ ꯁꯦꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯠ ꯗꯣꯛꯇꯔ ꯎꯊꯥꯟ ꯑꯃꯗꯤ ꯑꯥꯔꯗꯤꯑꯣꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ ꯁꯨꯃꯇꯤꯅ ꯊꯧꯔꯝ ꯃꯄꯨꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯅꯔꯁ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯎꯠꯄ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯌꯦꯡꯍꯟꯈꯤ चीफ गेस्ट होना सरुक याकिबा डॉक्टर उथाना डॉक्टर खक्तना लायेंगबदा माय पापा ngamloi anaba amagi punsi kanba amadi fanbada nursing gi thodang chawi nursing na mathau tawba matamda sokna samnabadagi longna ganba laina sindagi ngakthonaba chection na honaba changi haiki pi sumatina nurse gi sinfam haibisi kathokpa thongna leba amadi mathau da pokning changba mathau tai Florence Nightingale na kathokpa ga loina na lawramba thodang ngasigi mirol na tamduna may pakpa nurse ama oina bonasi haiki World Nurses Day Thorom Primary Health Center Hangang the Supangthoki Thoromasida Imphal East Chief Medical Officer Dr. Pusparai PAC Hangang Medical Officer in Charge Dr. L. Suranjoy Susar Yaki Speaker gi escort na Sagol Bantera Amudon Akham Lekai degi Manipur Police ta SI Oiba Rambam Amitapu Kangla gi Nongpuk Thangba Gate Mamangda Mahaki Imung Manungi Mamangda Fukiba Thodok Yaningda Bofongdoktuna Tera Kaithilda Lambi Thingduna Wakan Mifam Phamkre Welfare Club Tera Amudon Lerak Amadi Sagolban Apunba Maida Paibina Chathakiba Khongjang Asina Tera Kaithilgi Akoibada Dukan Sing Thonglonaki Matik Chadaba Speaker from Thadu Gundagi Chanabi Lepu Speaker gi Mamangda escort na mi fuba yaning de haba waro sing sizinaki Welfare Club ke Publicity Secretary Chongtham Tombina thodo adu de Chenariba personal sing terminate tawbaga loinana makoi gi mathakta FIR chalu Speaker from Thadogadabani demand sing asi laliba sago self-help gi manungda thabak oina pangthoktrabadi miyam ga loinana akanba khongjang changsingani haiki Sarkar gi side gi hariba miyo sing Chenariba Speaker masamak morning ground pham thadokpa amadi magi score oina leriba miyo sing nimitur phubu yoriba score sing su khudakta suspend tawba amadi suspend plus terminate amadi Chennai bi khuding mathakta FIR loss tawba hariba sing asi ekoi thabo oina sarkar na pangthungni haragadi ekoi khongjang asi handokchagani Speaker T.S. Lokeshwar ga punna lakminaba escort kanguna gari henganaba honai haibagi wahauda Police Department ki Sub Inspector Amitabh Arambambu fukiba thawong adu Manipur People's Party na kanba maungda ninda tawrali Speaker masamang na thawdo adubu yengshindaba amadi Maching Mason Naiba Thawong Adu Kham Daba Haibasi Labak Tibani Police Personnel Fawwa Lengak Pariba Singna Ngakpi Senbiba Ngamdrabadi Michamgi Punsidi Kari Oigani Hari Thawdo Adu Manipur Khunai gi Labak Tiba Thawdoni Speaker Masamangna Thokiba Thawdo Adu Mahak Khangde Haigadawribra Daita Khangdaba Mi Amana Senglaba Speaker gi Fam Paiba Haibasi Lebak Miyam gi Labak Tibani Masana Khangna Fam Thadok Fam Thoi Marilenabo Authority na Thokiba Thawdo Adu gi Matangda Chapchana Thiga Kadabani Leba Asida Lo Lai Haibasi Utfam Thoi Haina MPP na Kangalali Pawi Marathana Timber break Matunda Taram Uchari Government School Singda Leriba Maite Meki Oza Sing Intina Mayek Chatriba Fawa Makogi Tolop Tingjilu Haina Milal na Fundoli Lubasi Office to Pangtopa Pagumi Pamada Lubasi Vice President M. Now Kumba Maitena Inglisani Subna Mangada Milal Amasung Manipur Government Anigi Marakta Yana Baleki Badagi Inglisani Subna Tarutagi Class 1 Amasung 2 da Maite Mek Tambahoki Mite Mek Chatnaba Numit Asibu Milal na Jay Kudingi Oina Megi Tang Tara Nipanda Thorom Pangtotuna Lapagaloina Mite Mek Changdam Navada Government School Sing that Tamba Mahiri Sing Position Chanbangamdri Masina Makobu Takpi Rivo Oja Sing Nintina Mayek Chatti Haiba Taksarabani Masigi Mathakta Milalgi expert ahumna nimit nipani chupna government schools gi oja sing training pibada pungning changdabada mayek chapangam khide makhoi sing adu mayek chatriba fawba tolop thingbiu haiki London masigi adi matik mayai leiba school lama hadi quality education puran hona ba habisida mayek haiba oja sing jamna maru ore maram aduna mayek haiba oja logbiu gomena athu matamda adu orbadi London si government school se hingat pada amadi sakut pada yan mating oigani adu natrabadi Haji Ori Pimam Jita Gomi, Ozasing Asina Toksada, Kayasi, Uragadi, Makoi, Mayek, Haitri Papa, training your Ozasing, May Haitri Papa, Makoi, Tagi, Pango, Tolos, Tingan, we have a government of the Education Department, Learning Education Minister, Minister, the Puning Injury.
ngasi nuthil lamfel da laiba minor irrigation department tagi DC office chatkigadaba lambi gi nakanda chanba drain gi manakta ka hena fibam solaba nupagi asiba hauchang mat leiramle sada marfudra rom patha puntharamle siramliba nupa adu amuba machugi cargo khongrau amaseli angobana langba machugi furit half shirt amalili amuba machugi track suit ki jacket amalili higo machugi khongmoja amatongami amuba machugi petiga loinana angoba chapel jura amasu asiba masagi manakta taduna leramki maki makoki saruk adu mahangna siduna leramniba mafamdagi foot taraga mangarom chatlaga leiba lambi ki mataida taduna leramki forensic science amadi magistrate yauna police ki miyoi sing laktuna siramliba miyoi adu kanano haina khangdona bathabak lokhaki maki masadagi syringe amaga loinana drug oiramgani jingnaba potsak kharasu fangki maki masada saktakche oibe yaba potsak amata fangki de police na saru sing adu lokotuna rims ki mokta postmortem gi damak thamkre MSPDCL Infal Electrical Division number 1 ge surveillance team na hokiba me ani dage hauraga chatharakpa drive ki makha chathrapo oina ngarang team asina golapati hata da chingnaba prepaid consumer khara check tawada ain kaina mai thalambagi damak consumer mari farba matungda electricity act inisani subna hungi matungina punna lupa lesing hufuga mathoi chaniga marfudra mapan fine thian kre haina division asigi deputy general manager gi cherol amana khangalali Metang mangada palelda lailam topagi thoram pangthok liba miyam gi marakta nomai kapsinduna mi amasian kiba aduga kharana sathi ba mawngda aso apan nanghan kiba thawdo adubu lining thaw ising chaiba harawa amasung semgat sagatpa thawal committee amadi ahanba ukal masaloisang umanglai thopu loop anina nungai taba fungdroli loinana furupi chatnabida ikaiba pibising cherak piu haina sumakata na dabi tawroli Matamgi isay bu miyam na nungsibiduna isay sinbiba matamda telefon gi kuthangda hairaga sinba asi laliba migi kundagi amikta hana hakthena na unabiduna sinbiu haina amiki president Dr. S. Nabachandrana fungdoli Manipur press club ta pangthokiba pawi mi famamada Dr. Nabachandrana isay sinba matamda telefon da haiba asina paw fauna dabadagi thoaning daba thawdo kaya leptana thole masi thoktana ba isay sinliba kangbuna isay ama sinbada changadaba sound orchestra amadi artist sing adu amikta hana haibiu masi tawdrabadi matam isegi fazaba si mangkragani amaromda saisakwa amana sefam ahumdagi hena lausin biganu amingna lokhalali bakhongthang asida isebu nungsibeba mepum khudimona mateng pangbiu haiki Vocalis amana Manipur gi mafamda Manipur manungda isegi program se kuntrani futo buya tawdadi adugumba program du ahumdagi hena singer man sakpu yalo Secretary B. Neta Chandra Sarmana kanaguma singna matam isay sinba matamda pung ahumdagi henbiganu amadi numidangi pung 12 gi mamangda loisingadabani matam isay sakpige harabadi saisakpa singnasu amikta ming changadabani loinana orchestra kangbusu masing yamlakpagi matungina screening tawbagi thabak chatharagani maramdi masina isay adu ningthina pangthokpa yanaba khongthangni haiki Joint Secretary Dhananjoyna isay sinbiba matamda siliba kangbuna soundagi permit hana Habigadabani loinana awaimal sumangjonona pibigadabani isay safamda makal amatagi mayay kaba chinjak sizinaba yaroi green room da saysakpa amagi miyoi amadagi hena changbiganu haiki Thasigi tang taramathoida Infal East laiba maira paibisingi oiba apunba mipama pangtotuna Infal East ki oiba apunba maira paibisingi apunba lub nongpok lengak apunba nupi lub kawwa masemle hari lubaski president oina yumlemba mema devi bu khalle hari loinana nongthombam radharani amadi fanjobom bimola anibu secretary amadi finance secretary oina khalle marathana temba break amamo break matungda amukana taram nosari Moirang Kuno Chandapur Mayale Kadagi Chahitara Matoi Katanga Dibi Mayarani Harpata Chenaba Myogi Yung Simiam Natugai Kre Miamna Maitana Honabada Bisnupur Police K Additional SPK Megachandra Luchumba Kambo Amana Latuna Miam Girangadu Laksan K Miamna Maitadok Lamlaba Sangoi Amadi Charu Iku Kananabugidamak Lakiba Moirang Fire Service K Fire Tender Miamna Changhandana Halan K Tungda Miam Amadi Mayarani na Tamlamba School Game Harry Sina Mihat Asigi Mayokta Kongchara Mazat K Rapis Mutasi Mihat pa fabda tengbang biu sagili chachapa cherak biu haina dabi tauke
khongchat aduna Moirang police station da thomjinduna miharpa miyam da sinau haina lauki police na irang adu laksina na ba tear gas ka pada maheroi nupi macha ani soktuna laikanaki tungda thawdo siga mari lena na semkiba JSC gi mil singa Bisnupur SP ga wari sanaraba matungda khongjang handoki cheyol ahumgi manungda mara leiraba mioi an gi oiba phangpham thokpa cherak phanganba lehoriba mayarani gi apopa apopi anida phangpham thokpa compensation phanganba hariba wafam sing thabakta othoktrabadi makhatana JSC na khongjang sangsin bahai yanaki mayarani hapade cheraba mioi mahaki apopaga loinana ngarang Moirang police station da changjarakre hari abaromda rims mokta leriba mayarani gi hakchang miyam gi warep ama laudri faubadi laukiroi hari Pazihal mutum ibo bisak ibungogi Taramapan suba lekidabagi ningsing numit thorom URF MA gi chairman lalaiba maite amsung franasi gi awama thake luchungba sing lanmi singi luchungba sing yauna franasi gi red house ta tha sigi dipanda gi tarafawa numit humni chumna pangthokre hari lubasi gi chairman lalaiba maite gi cherol amana lekidabagi ningsing numit thorom asida Pazihal mutum ibo bisakna lamdam asigi ningtam lalhau ihauda loromba sing ningsing ki loinana chairman lekidaba luchungba asina hakthengnan thengna hoba kaya paudom ki cherol asina makha na hauzik oiraliba lamdam asigi fibam asida yelhomi oina haumin narakpa furum kanglup kharana ngarang khak mitokpi lining laisol chatkraga chahi khangdana lai la haktaktagi yelhomi ekhoina chatnaduna laklaba lai thona traga lai haraubagi tharomda yetkhai thingaiba toropa asi tasena nuaite yelhomi gi mayokta leiba khudimak fran asigi yengnabani miyamgi su yengnabani athoba matamda aimol ichul inausina ekhoi pumnamak lamdam asigi asengba yelhomi singni khanjarabadi mara leiba miyoi sing adubu fadoktuna lebak miyamda sinarakadabani haidi International Nurses Day gi thorom koirengai da leba Catholic Medical Center da supang toki thorom asida Deputy Speaker Presu Simre CMC gi President Dominic Lumon Nursing College gi Principal Junthan Luisu Sarya ki Presu Simre na nurse haba sinfamasi yamna lemzaningai oiba sinfamni sinfamasi da kathopa masung khangba kanbaga loinana anaba singi seba tawgadabani phongdoki This very beautiful college for our people, for the younger generation, to learn about the profession of nursing. And I must tell all the students that you are all fortunate to be here in this center. SSA gi makada Fabok Chow Makha Upper Primary School gi Maheri Singi uniform yathokre school asida pangthokba thorom asida JDO Wangoi gi AIW Ingo Chowba Fabok Chow Semaijin Gram Panchayat ki Pradhan MD Jainula Bedin School gi Headmaster MD Abdul Samad Susar Yaki ADC Mikhalda Bongpal Khulen gi mirep oiriba Thangzamang ki gen gi Mikhal gi campaign ngasi Bongpal Khulen da pangthokre thauromasida BJP Manipur Pradesh ki General Secretary Media Affairs L Basanta BJP RTI Cell gi convener M Porei Hanba tongan ba khul gi luchingba miyo kya susarya ki Porei Hanbana chakhotpa awamba Manipur ama ohen ge harabadi BJP natana atai lambi leite haiki El Basantana BJP di Chinda Panghai Hairaga Thabak Tawdaba Party Nate Party asina Center da Paibadagi Awang Pokta Akhanaba Miyeng Changle Haiki Mirep Oriba Thangzamang ki Gena Center amasung Manipur da Sarkar Pai kiba Congress amasung Haujuk Paiba Congress lengak asina ADC gi chapsaba pangal pibam pamde masina maram oiraga UNC na boycott tawkhibadagi English ni taragi Mikhal Kanadabong Ohenki Housing Center BJP na Pairabanina ADC gi chapsaba pangal piralagani habagi thazaba leire haiki District Health Society Infal Isna Urban Health Mission gi makada United Youth Organization Asa amadi Councillor singa kusamnaduna nomugi oiba akanaba Outreach Health Camp ama singzamai vagapati lekai dalaiba Iboyama School da pangthokre maruina nupi angang singda pandam thamduna pangthokiba camp asida X-ray amadi ultrasound gi khudung chabasu piki asiguma camp asi urban area da ahanbo ina pangthokani makhatana numit mapani tongan mafum singdasu pangthokani haidi JC All Manipur Hill District Contract Basis Teachers Association Inglisani Subna Taruk Bechna Makoigi Dabi Takshiladuna April Mapandagi Chatharakiba Central Projects in Thingbagi Kongjang Matam Karagi Oina Ngase Yupung Taramatoidagi Komtokle Haidi KSO General Headquarter Amasung Ansamna Ojasangi issue asida Saruk Yarapagal Oina Marilenaba Authority Dagisu Positive Oiba Kudam Karafang Badagi Fidep Asilobani Haidi Chandapur Maxwell Academy da Class 4 tamliba Mahiroi Mayarani bu sagagi mayamba thokpa amana nupi oibigi kai khumnaba manghalaba matung hatokhiba thawong yaningdaba phongdoktuna
Mara leba mioi cherak piu hainam hairui singna changsing kiba ihauda Moirang police na hairui singda fu chekiba MSU Bisnupur district committee na yaning daba phungdorli hairui singda chathaba crime da ngasi fawba ahakpa cherak pi dabana asiguma thodo kaya thorokpani education department na moral education karino haiba mayek singna tak dabana school college singda asiguma thoning daba thodok thorokpani fiba masida government na anobo khongthang lokhatuna mara leba mioi akanwa cherak pi gadabani pigliba mahiroi manung matam chadana hatok piba asi MSU na China Lawi Heidi. Bharatiya Mazdoor Sangha Manipur State ki conference ma Imphal gi GM Hall da pangthokre Thoromasida Sangha gi National Secretary N Tombi Journal In-charge Sunil Kirwai National Mahila Vivah ki Gita Jayanta Gokhale Organizing Secretary Krishna Chandra Susarya ki N Tombi na Anganwadi worker Asa Facilitator amadi BMS ki member singbu Supervisor amadi CDPO singna matam chana incentive pithopiu conference asi loirba matungda Chief Minister da su memorandum ama pisingani haiki Manipur State Power Distribution Company Limited ke Imphal Electrical Division number 1 na chatkiba tang anidagi chatharakpa drive ki makha tarakpa oina ngasi tang 12 da Palace Compound amadi Palace Gate na chungba prepaid consumer khara check tawbada illegal tapping amadi bypassing meter tawrumbadagi Electricity Act Innisini Sumna Hungi Matungina Mioi Mari Faduna Fine Oina Lupa Lising Kunitoi Jamanga Kuntra Dipan Kongwale Haina Division Asigi Deputy General Manager P Ibo Choba Singana Tadropa Chero Amana Kangalali Faduna Fine Thian Kraba Mioi Sing Adudi A K Noren K Bogen Singa Nilakanta Amadi Ton Singani Haina Chero Asina Makata na Kangalali Hauzik Sanabagi Pao Ngasigi sanabagi pauda Manipur Amateur Boxing Association gi miyeng makhada Thawal District Amateur Boxing Association na sinduna unit mapan gi nupi boxer 18 yauna punna boxer humbudra tare na saru yaduna ngasidagi Thawal Mela Ground da ahumsuba district level boxing championship haukre hautopagi tharamda parliamentary secretary K Mega Chandra Sugnu Kendra gi MLA K Ranjit District Youth Affairs and Sports Thawal gi officer I Purnimasi IABF ki Senior Vice President Amadi Mabagi General Secretary Khoibi Salam Imphal West ki DTO Mutummani Sai Boxing ki Coach Dodacharya Awardee L Ibom Cha Susarya ki ngasi ahoba numit ki KG nifu mari dagi nifu ga taruk fawbagi nupagi pangthokibada LSA Lilongi L Juliana MBCC gi M Thoibabu KG kuntra ni thoidagi kuntra mari fawbagi pangthokibada LSA Lilongi T Somorjit Meiteina AUS ki BH Vidyanandabu KG kuntra ga taruk tagi kuntra nipan fawbagi pangthokibada KBA ki CS Manisa Sorna LSA Lilongi N Mani Matumbu KG nifu nipan dagi yankai fawbagi pangthokibada AUS ki L Bilotsan na MBCC gi W Malemngan babu KG nifu nipan dagi yankai fawbagi da LSA Lilongi TS Atomna MBCC gi KS Topton bu KG nifu taruk tagi nifu nipan gi da KBA gi TS Nongdambana TFC gi MD Nazibudibu amadi KG yankai nithoi dagi yankai mari fawbagi pangthokibada AUS gi KS Surajna KBA gi KS Vidyasagar bu maithiba PK nupi gi KG nifu dagi nifu nithoi fawbagi pangthokibada KBA gi KS Roshi Binana LSA Lilongi M Chanubu maithiba PK All Manipur Recognized Private School Welfare Association na sinduna Birchandra Football Academy tabungkhokta chathariba First Private School Sports Meet ke football masanada Standard Robert High Secondary School Kanchipur Unique Gold Cradle School Awangkhuno Suranjoy English Academy Mekola Bazar amadi Thanazam Ibobi Memorial English School Uchuwa Mai Pakre Tenta Khongbal Welfare Association na sinduna Tenta Khongbal Multiplex Ground da Team 19 Group Taruk thona khaidokuna chathariba TKWA Trophy gi ngasi sanakiba ahanba match da Saido Tentana AFC Athopamu Anisino da maithiba pikre Anisuba match sanagadabda TNRFT laktabadagi CMT da walkover pikre Langthabal Chingkha Youth Club na sinduna Langthabal Chingkha Main Ground da Team 19 na group mari thona khaidokuna chathariba First State Level 7 Men Aside Soccer Open Football Tournament ki ngasi sanakiba ahanba match da Gupa Gaipunamna Langthabal Chingkha Team Bibu goal tara amada maithiba pikre Anisuba match ki sanakibada Hemanta FC Chajing Mairengkhongna
Dimdai Long Youth Club Sanjan Thongbu goal mapan anida maitiba PK hayang ahan background da Kairen Lemapopam amadi Langthabal Chingthaka sanagani anisiba ground da Langthabal Chingkha Team A amadi Gaikon Lung FC ga sanagani. Old Jiribam Sports Association Sinduna Jiribam Government Higher Secondary School Playground da Team Tara Nasaru Yaduna Jathariba Mangasuba YKSU Singa Memorial Volleyball Tournament King Asisana Kiba Ahanba Match da Ngamun Fai Youth Club na UPC Uchatholbu point Kunmanga Taranipal Kunmanga Kulumdoi Amadi Kunmanga Kumathoi set ahum sunoda maithiba pikre anisibo match ki sanakibada Kaimai Youth Club Tamenglongna Dibong GP Association bu point Kumanga Kumathoi Kumanga Tarataret Kumanga Taranipal set ahum sunoda maithiba piki hayeng Dibong GP Association Amadi Nuclear Club Kunau Jiribam ga sanagani anisibo match da PYC Fight to All Amadi UPC Uchathol ga sanagani. Orissa की कतक चथरीब सब जूनियर गर्ल्स नेशनल फुटबॉल चैंपियनशिप मणिपुर केरला गोल कुमाथोई लाचना माइथिब पीदुना क्वार्टर फाइनल चंख्रे मणिपुर की गोल थाईलैंड तरुक बेबी सना मंगा सनाथोपी अहम लक्ष्मी रेबिया प्रियंका गोल अनी कंचन गोल चंखे था तांग 15 झारखंड क्वार्टर फाइनल मैच सानगनी इंगसाई पाव पिजरी ICAR Lanfel Pataki Famba Pau Metung in Angasigi, Quaitaki Saba, degree Celsius, Kuripan Dasmik Madini, Quaitaki Mana degree Celsius Kuni, Nusita Yawa Simagi Chang, Ayuta Chada, Marfudra, Nutildan Chada, Humfugumatoi, Nonjugi Chang, millimeter Tarung Dasmik Amani. Lois Labdamaru Pamukana, Pizari. Nagasing yu bahag tanjabada atopa kanagi susok tanabahanagani haina Nagaland Chief Minister TR Jeliang na Fundokre. Mathau tawdaba Anganwadi Center singkak talagani haina Social Welfare Minister A.K. Mirabai na Fundokre. Amadi Malim gi atay mafam singda pangtong na bago Manipur da sungasi International Nurses Day gi thorom mafam kaya da pangtong na kre. Ngasi di ISTV ni pizza pa pao mataso sinjari nging tabi bismo mukana krumjari.